Yes, no. As amang sari. As thawre kar thue. Yeng ki se. Thawrak la irang la ngi se. As di how ma si. How do ma la. Ai di yen nga no ma se yen nga how do man do khang di. Ai ko hai sa be ba ni da. Slow ke hai ra. Ha. Le ki slow ke hai ra. As sang na be be ni. Nga no ki di mahi yam hai na dai. Lagi. Sina hing. Hing. Sina apa kok? Okay. Kalian saya kamu nggak jangan yang dulu. Ini kau yang dah ya seperti yang betul yang mana kumpul juga. Yang mana kumpul juga nak tahu betul dah. Betul. Ini hanya pada kai hati juga. Yang sopan saya nggak mau bertemu api ya. Kita semua terima pemuda. Oke, jam kan. Sama ke gram sana sana ya. Jadi bulan ini aku nggak jangan loh. Dia panjang. Mengenai nafsin dari majuan, orang siapa? Kau dengan. Kau yang nafsu, kau yang nafsu. Dengan musik mana nafsi bermakin nam dia kok, kau mau pada deh. Kau dengan. Yung lom kita sen nafsi bang nang dah. Tadi deh mau nafsu untuk. Mau sudah nara mau new market deh, beli bani deh. Ani rak laya kere mau piam hau, tapi dia macam je. Kan itu dia mau ya. Kapan bayi deh video kah hau kita. Ini sudah mai dah ya. Semua tu sih naik deh dah. Zira powder. Zira powder. Marok macu. Coriander powder. Pepper. Coba itu. Zira ya single. Lupa lagi di dalam sudah masuk di dalam kayu letung leroy apa. How ni? Mau gini tinggi kayak ini masih jaga kayak atau kopi jadi nama masih jaga gitu. Thado kopi gue bisa tahu. Thado mana terus hawe aja. Wah bayu wah sini masai masalah mayam kiki betul. Sawan bayar apa sawan lagi? Wah banyak buatnya. Iwan itu ni nama mayam langan dari ada pada. Kursen gora. Alu. Mai pun apa? Oh, minit tarang asal itu demo usul udah na mau lebih matunda. Oh yang muda tu dong. Ini ada juga kau ini Kau pun tu. Saklam itu dah.
ꯌꯥꯗꯦ ꯋꯥꯠꯂꯤꯕꯨꯗꯤ ꯈꯪꯉꯦ ꯑꯗꯨꯗꯤ ꯉꯥꯏꯕꯗꯤ ꯉꯥꯏꯖꯔ ꯄꯣꯂꯤꯁꯤ ꯃꯤꯅꯤꯠ ꯀꯌꯥꯃꯨꯛ ꯊꯨꯝ ꯑꯃꯁꯦ ꯊꯨꯝ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯦꯁ ꯇꯧꯋꯦ ꯑꯣꯠꯂꯣꯏꯗ꯭ꯔꯥ ꯃꯍꯤ ꯌꯥꯗ ꯃꯥꯜꯂꯦ ꯗꯥꯗꯥ ꯃꯌꯥꯝ ꯍꯥꯞꯄ ꯁꯧꯍꯟꯒꯦꯒ ꯍꯥꯏꯒꯦꯗꯥꯏ ꯗꯞ ꯀꯜꯂꯤ ꯀꯩꯒꯤꯅꯣ ꯗꯞ ꯑꯗꯨ ꯌꯥꯝ ꯀꯜꯂꯤ ꯀꯩꯒꯤꯅꯣ ꯈꯤꯇꯪꯒ ꯍꯥꯞꯄꯣ ꯐꯖꯔꯦꯀꯣ ꯑꯁ ꯐꯖꯔꯦ ꯌꯥꯝ ꯍꯥꯎꯔꯅꯤꯗ ꯐꯖꯅ ꯀꯃꯥꯏꯅ ꯍꯥꯎꯕꯅꯤ ꯍꯥꯎꯅ ꯍꯥꯎꯔꯅꯤ ꯍꯥꯎꯅ ꯍꯥꯎꯔꯅꯤ ꯍꯥꯎꯅ ꯍꯥꯎꯕꯗꯨꯗꯤ ꯍꯥꯏꯕ ꯌꯥꯏ ꯐꯖꯅ ꯍꯥꯎꯅ ꯍꯥꯏꯕꯗꯨꯗꯤ ꯃꯅꯤꯄꯨꯔ ꯂꯥꯛꯑꯦ ꯄꯠꯇꯤꯀꯣ ꯃꯌꯥꯝ ꯉꯁꯤ ꯆꯥꯖꯗꯣꯏ ꯉꯥꯅꯨꯁꯤ ꯁꯤꯁꯨ ꯑꯩꯈꯣꯏ ꯗꯗꯥꯅ ꯊꯣꯡꯕꯤꯕꯅꯤ ꯁꯤꯗ ꯂꯩꯖꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯟꯒ ꯊꯥꯡꯖꯤꯡꯒ ꯏꯔꯣꯟꯕ ꯃꯌꯥꯝ ꯊꯥꯡꯖꯤꯡꯁꯤ ꯀꯣꯜꯀꯇꯥꯗꯩꯅꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯤꯟꯖꯥꯛ ꯂꯣꯏꯅ ꯐꯪꯕ ꯀꯣꯜꯀꯇꯥꯗ ꯃꯐꯝ ꯑꯃ ꯁꯤꯗ ꯍꯋꯥꯏꯖꯥꯔ ꯂꯩꯖꯔꯦ ꯍꯋꯥꯏꯖꯥꯔꯁꯨ ꯆꯥꯗꯕ ꯀꯨꯏꯔꯕꯅꯦ ꯑꯀꯪꯕꯕꯨꯗꯤ ꯂꯩꯕ ꯑꯇꯦꯛꯄꯁꯦ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯃꯥꯏꯆꯧ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯍꯋꯥꯏꯖꯥꯔꯁꯨ ꯆꯥꯕ ꯐꯪꯗꯣꯔꯦ Okay. ꯑꯪ This salad happened. ꯁꯂꯥꯗ ꯌꯥꯎꯗ꯭ꯔꯦ No problem. ꯉꯁꯤꯒꯤ ꯃꯊꯦꯜꯁꯤ ꯄꯥꯟꯒ ꯊꯥꯡꯖꯤꯡꯒ ꯏꯔꯣꯟꯕ ꯉꯥꯅꯨ ꯊꯣꯡꯕ ꯑꯦꯟ ꯍꯋꯥꯏꯖꯥꯔ ꯃꯩꯇꯩꯒꯤ ꯂꯥꯎꯕ ꯃꯊꯦꯜ ꯉꯥꯛꯇꯅꯤ Wow. Paano ba rin? Paano hot? ꯊꯥꯡꯖꯤꯡ ꯃꯅꯝꯒ ꯅꯝꯃꯒ ꯈꯨꯍꯥꯎꯁꯦ Kuya sa sinsing na yan. ꯗꯗꯥ ꯅꯨꯡꯇꯤ ꯁꯦꯡꯉꯤꯗꯨꯗꯤ ꯀꯩꯅꯣ Kuya. Sa gatong ko sin na yan. ꯉꯥꯅꯨ ꯑꯃꯨꯛ ꯗꯗꯥ ꯉꯥꯅꯨꯁꯦ ꯑꯃꯨꯛ ꯆꯥ ꯍꯥꯏꯖꯔꯛꯑꯒꯦ Nari ka na ito. ꯗ ꯍꯥꯎꯋꯦ Hawag. ꯍꯥꯎꯗꯗꯤꯅꯦ Kung ngam sa luto mo. ꯀꯟꯐꯤꯗꯦꯟꯁ ꯈꯨꯂꯩ ꯀꯥꯡꯁꯣꯏꯒ ꯏꯔꯣꯟꯕꯒꯗꯤ ꯂꯧꯈꯠꯄ ꯌꯥꯗꯦ ꯗꯗꯥꯅ ꯊꯣꯡꯕ ꯑꯗꯨꯒ ꯁꯥ ꯉꯥ ꯊꯣꯡꯕꯗꯗꯤ ꯐꯖꯅ ꯌꯥꯔꯦꯗꯅ ꯀꯣꯝꯄꯤꯇꯤꯁꯟ ꯌꯥꯎꯍꯟꯕ ꯌꯥꯔꯅꯤ Hotel from Yara. ꯌꯨꯝꯗ ꯍꯣꯇꯦꯜ ꯐꯝꯃꯔꯁꯦ ꯍꯥꯏꯗꯣꯏꯔꯣ Yara. ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯣꯇꯦꯜ ꯐꯝꯁꯤꯔꯥꯅ ꯀꯟꯅ ꯈꯜꯂꯤ ꯑꯗꯣ ꯃꯌꯥꯝ ꯀꯣꯃꯦꯟꯇ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯣ ꯑꯗꯨꯅ ꯃꯌꯥꯝ ꯂꯩꯕ ꯂꯥꯛꯄꯤꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯧꯔꯥ ꯍꯥꯏꯕꯗꯣ ꯃꯔꯝꯗꯤ ꯌꯨꯝꯗ ꯑꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩ ꯌꯥꯗꯕꯅꯤꯅ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤꯗꯅ ꯅꯣꯡꯃ ꯑꯗ ꯍꯣꯏ ꯇꯧꯅꯉꯥꯏꯗꯣ Nang nangal mga prakay ka doon. ꯍꯨꯃꯥꯡ ꯇꯥꯕꯩꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ
ꯈꯤꯇꯪ ꯍꯦꯛ ꯂꯦꯡꯕꯒ ꯍꯨꯃꯥꯡ ꯑꯗꯨꯝ ꯇꯥ ꯂꯩꯕ ꯉꯥꯅꯨꯁꯤ ꯉꯥꯅꯨꯒꯤ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯨ ꯌꯥꯝ ꯌꯥꯎꯕ ꯉꯥꯅꯨꯁꯦ ꯌꯥꯎꯏꯀꯣ ꯌꯥꯎꯗꯦ ꯌꯥꯎꯗꯦ ꯃꯔꯨ ꯀꯟꯕꯩ ꯌꯦꯟꯗꯅ ꯐꯠ ꯐꯠ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯑꯗꯨꯝ ꯃꯍꯤꯒꯨꯝꯕ ꯃꯍꯥꯎ ꯂꯩꯕꯁꯤꯅ ꯉꯥꯅꯨꯅ ꯍꯦꯟꯕ ꯑꯃꯨꯛ ꯋꯥꯍꯟꯗ ꯍꯥ ꯍꯥꯎꯔꯦ ꯑꯅꯧꯕ ꯈꯔ ꯍꯥꯏꯔꯛꯑꯣ ꯅꯋꯥ ꯈꯔ ꯍꯥꯎꯇꯦ ꯍꯥꯏꯕ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯌꯦꯟꯊꯣꯡꯗꯤ ꯍꯥꯎꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯊꯣꯡꯉꯒ ꯆꯥꯏꯌꯦꯕ ꯀꯥꯡꯇꯣꯡ ꯊꯣꯡꯉꯒ ꯆꯥꯕ ꯗꯀꯥꯟꯇꯣ ꯔꯇꯟ ꯑꯗꯨꯝ ꯍꯥꯎꯋꯦ ꯗꯗꯥ ꯌꯨꯝꯒꯤ ꯃꯔꯨꯞꯉꯩ ꯃꯤꯁ ꯌꯥꯝ ꯇꯧꯋꯦ ꯁꯤꯕꯝ ꯈꯨꯝꯕ ꯅꯠꯇꯦ ꯑꯩ ꯋꯥꯈꯜꯗ ꯃꯣꯏꯕꯨꯝ ꯈꯨꯝꯕ ꯃꯤꯒꯤ ꯊꯥꯖꯅꯕꯤꯗꯣ ꯌꯨꯝꯂꯣꯝꯗꯁꯨ ꯍꯤꯟꯗꯨ ꯈꯔ ꯆꯪꯕ ꯆꯠꯅꯕ ꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯣꯏꯕꯨꯝ ꯈꯨꯝꯕ ꯌꯥꯎꯋꯦ ꯂꯥꯏ ꯐꯠꯇꯕ ꯇꯥꯟꯊꯣꯛꯏꯅꯦ ꯍꯥꯏ ꯌꯨꯝꯂꯣꯝꯒꯤ ꯑꯗꯨ ꯃꯣꯏ ꯁꯤꯒꯤꯗꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯏꯁꯨ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯁ ꯆꯥ ꯍꯥꯞꯄꯣ ꯍꯥꯞꯄꯒ ꯅꯣꯏ ꯆꯥꯛꯁꯤ ꯆꯥꯗꯦ ꯆꯥꯛ ꯌꯥꯝ ꯊꯣꯡꯕꯅꯦ ꯑꯩ ꯉꯁꯤ ꯁꯤꯕꯣ ꯒꯨꯗ ꯍꯌꯦꯡꯗꯤ ꯂꯣꯛꯗꯥꯎꯟꯅꯤ ꯍꯌꯦꯡꯗꯤ ꯂꯣꯛꯗꯥꯎꯟꯅꯦ ꯑꯩ ꯉꯟꯅ ꯇꯨꯝꯃꯒ ꯉꯟꯅ ꯍꯧꯒꯠꯄꯒꯤ ꯔꯨꯇꯤꯟ ꯑꯃ ꯂꯣꯛꯗꯥꯎꯟ ꯍꯥꯏꯁꯤ ꯗꯗꯥꯏ ꯑꯣꯐꯤꯁ ꯌꯨꯝꯗꯩ ꯁꯨꯗꯧ ꯅꯠꯇ꯭ꯔꯣ ꯑꯩ ꯁꯨꯇꯤ ꯂꯩꯇꯦ ꯍꯧꯖꯤꯛ ꯂꯣꯛꯗꯥꯎꯟꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯗꯥꯏꯗꯤ ꯁꯨꯇꯤ ꯂꯩꯇꯦ ꯌꯨꯝꯗꯩ ꯑꯗꯨꯝ ꯁꯨꯗꯧꯅꯤ ꯌꯨꯝꯑꯃꯗ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯕꯩ ꯋꯥꯅꯤ ꯋꯥꯔꯤꯒꯨꯝ ꯁꯥꯟꯅ ꯐꯪꯗꯦ ꯄ꯭ꯔꯣꯖꯦꯛ ꯃꯔꯨꯑꯣꯏꯕ ꯈꯔ ꯆꯠꯂꯤ ꯑꯗꯨ ꯁꯤ ꯄ꯭ꯔꯣꯖꯦꯛꯁꯤ ꯂꯣꯏꯔꯗꯤ ꯐꯤꯕꯨꯗꯤ ꯑꯣꯏꯔꯗꯤ ꯑꯅꯧꯕ ꯑꯃꯨꯛ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯕꯨ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯃꯌꯥꯝ ꯊꯦꯡꯅꯔꯛꯇꯣꯏꯅꯤꯗꯅ ꯑꯋꯥꯕꯁꯨ ꯑꯋꯥꯕ ꯉꯥꯛꯇ ꯅꯠꯇꯦꯕ ꯑꯗꯨꯒ ꯊꯦꯡꯅꯕꯗ ꯅꯨꯡꯉꯥꯏꯕꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔ ꯂꯥꯛꯇꯣꯏꯅꯤꯅ ꯑꯩ ꯑꯋꯥꯕ ꯀꯩꯅꯣ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯤꯕꯀꯣ ꯑꯩ ꯊꯦꯡꯅꯕꯁꯤ ꯋꯥꯗ꯭ꯔꯣ ꯄꯥꯈꯨꯝ ꯆꯦꯗ꯭ꯔꯦ ꯋꯥꯗꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯣꯐ ꯀꯦꯃꯦꯔꯥꯗ ꯑꯣꯏꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯖꯪꯒ ꯃꯌꯥꯝ ꯇꯛꯊꯒꯦ ꯗꯗꯥꯅ ꯆꯐꯨꯁꯦ ꯗꯗꯥꯅ ꯀꯣꯟꯈꯤꯗꯧꯔꯦꯕ ꯑꯗꯨꯅ ꯑꯩ ꯀꯦꯃꯦꯔꯥꯁꯤꯒ ꯆꯐꯨꯒ ꯁꯦꯟꯅ ꯉꯝꯃꯔꯣꯏ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯔꯦꯁꯤꯄꯤꯗꯣ ꯉꯁꯥꯏ ꯗꯗꯥꯒꯤꯗꯣ ꯌꯦꯡꯕ ꯀꯥꯎꯕꯤꯒꯅꯨꯀꯣ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅꯕꯨꯗꯤ ꯍꯩꯔꯝꯃꯅꯤ ꯑꯗꯣ ꯍꯥꯎꯋꯦ ꯌꯥꯝꯅ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯕꯥꯏ